Sangai Festival Pangthok Pamatang Chadri Pangthok Payaroi Haina Wakat Bifam Phamkre Hapta Kangjibungda Homjin Naba Honabada Security Personnel Singa Kanda Mong Mukna Kre Manipur Police ki IGP Tempting Asangwana Rajya Sabha MP ki residential compound da Changlak-tuna ka hinba thawang chathaki haibagi mayokta police officer asibu suspend tawna MP office na governor da che thakre IDP singna khongjang changsilingai kairakta hayengdagi hauna pangthokadoriba Manipur Sangai Festival 2025 ki curtain raiser gi thoram sangai gi pokna pamoiba kaibul lamjauda pangthokre Amadi Manipur thok di berang asi loishin bada lenga khakta natana miyam gisu achoba thodang lei haina nimit humni gi Manipur khongchatta ngasi Imphal thunglat kiba RSSK Chief Dr. Mohan Bhagat na khongdokre Khurumjari ISCOM News Ming Tabir Pumamakpu Ahan Maktada Suraj Khongban Tabam na Taram na Okchari Hauzek Mapung Oiba Pau Manipur Lengak na Hayengdagi Hauduna Palace Compound Laiba Hapta Kangjibungda Sangai Festival 2025 Pangthok Naba Thaurang Niba Sigi Mayokta Yaning Daba Phongdok Tuna Ngasi Tongan Ba Relief Camp Singda Leiriba IDP Kayana Wakat Bifam Chathakraba Matung Maikai Kayadagi Yamlaba IDP Sing Yauna Kokomigi Thomi Singna Hapta Kangjibung Tamna Sangai Festival Pangthok Payaroi Haiduna Thomjin Kre Tampaki Tongan Ba Mafamda Hangliba Relief Camp Singda Changja from Lauduna Ladiba IDP Kayana Changsin Kiba Khongjang Aduda Manipur Police RAF Amadi BSF ki personal singna Lambi the That Naba Honarakpada Nakalani ki Marakta Chawna Muknaba Thoki Police ki Maikai de tear gas Amadi smoke shell sing Kaptuna Iho Adubu Laksin Naba Honabada Miyoi Khara Asokapananki Panba Yabadi in Kumjali Sing Ani Kulhumdogi May Ahumdagi Lamdam Asida Tolakhiba Irang Namaram Oidaga Relief Camp Singda Changja from Lauduna Ladiba IDP Singamadi Koko Mina Sangai Festival Sibo Boycott Togani Haina Lautok Krabasu Hauzik Paliba PR Lengagna Nampuda Pangthok Naba Thaurang Chatharak Panamaram Oidaga IDP Singna Pak Sana Wakat Mifam Pambagi Warep Asi Laukibani PR Lengak Amadi State Administration Sangai Festival Pangthok Kadoriba Sige Mayokta Ngasi Coordinating Committee on Manipur Integrity Kokomi Internally Displaced Persons IDP Singamadi Miyam Gallonia na Changsin Kiba Democratic Oiba Khongjangda Security Force Singna Chatha Kiba Ka Hinba Thawongda Miyoi Khara Sogapan Nanghan Kiba Adu Awangba Thakta Kandem Tawi Haina Kokomi gi Convener Khurai Zamathobana Thadorpa Chirola Mada Phongdorakli Cherol asina makha tarduna hanadagi awaba mayuk nariba IDP sing amadi democratic oiba khongjang aduda saruk yakhibi nupi singda asigumba ka henba thawong chathakhiba si democratic oiba society amada chatnaba yaroi thogdok asida kokomigi IPR convener Laikhuram Jayanta committee asigi active volunteer Samurai Latpam Devdatta security personnel singna khut tharakhiba thawong kandem tawi Miyoiba amagi fundamental rights tagi festival pangthokpana hena lumna larokpa thawongasi yaningde state asida makhalamat tagi celebration pangthokringaida fundamental right ama oriba freedom of movement IDP sing masa masagi yumda hanjin hanba tangdu laitaba hanjil hanba amadi miyamgi kholaw namthadaba hairiba demand sing asi hana phanghan gadabani hairi loinana hayeng festival hogdokani hairiba sida miyamna aikhoi sangai festival 2025 saruk yaroi sangai festival pangthok tringai mamangda aikhoi fundamental right hana phangalu haiba kholaw ga loinana pak sanna wakat mifam phambiyu haina appeal tawrakli Manipur Police ki IGP Themthing Asangbana Kahenba Thawongbu Yaningdaba Phongdoktuna Mahakki Mathakta Athuba Matamgi Manungda
action lokhat naba Rajya Sabha MP Maharaj Laisem Basana Jawbagi office ki maike dege Manipur ki governor da aiba cherol pisinduna wakat khre MP ge PM de PS oiriba Maishnam Ship da Taluwangna khoyak piduna governor da pisin khiba cherol aduna hai ngasi nungthil pung amaga makhairom taba matamda IGP Themthing Asangwana karigumba amata khanghalakpa tawdana amadi ayaba amata yaudana MP ge residential compound da changlakhe amadi MP ge security personnel singda kihan khanghan baga loinana MP na internally displaced persons IDP singbu changjafam pi amadi ngasi miyamna sangsin khiba rally adu sin langbaga mari leina bagi damakta FIR pangani haibana chingba wafam phongdokhe maram aduna IGP Themthing Asangwa ge mathakta athuba matamda action lokhat kadabani ha amadi suspension thamduna inquiry tawgadabani Irang asina maram oiraga lanjen nariba IDP sing miyam amadi kokomiga loinana ngasi hapta kangzeibungda thomjin dringaida IDP singi apambagi mayokta sangai festival pangthoknaba tharang liba sige mayokta tongan ba relief camp ta leriba IDP singna wakat mifam chathaki kumjali singani kulhumdoi me ahumdagi hauraga lamdamasida tholakhiba irang asina maram oiraga masagi mayum makai thadok lamlaga tongan ba mafamda hangliba relief camp singda changjafam logduna leriba IDP singna Chathakhiba wakat mifam sing aduda Manipur miyamna hauzik sangai festival pangthokpa pamde IDP sing masagi mayumda hanba pami PR lengaki achievement sangai festival na utpa ekhoi yaningde highway free movement oihallu aduga sangai festival pangthoku no peace no sangai festival amadi we IDPs boycott sangai festival haibana chingba placard kaya su sajinakhi ngasigi tongan ba mafam singda chathakhiba wakat mifam aduga mari leinana paumi singa unaba amada IDP kayana haikibada IDP singna lengaki mafamda haijakhiba sing adubu thabak oina chatharakpagi mahut makhoina IDP sing asibu yana ba khara charaga sum hingu haibagi phibam amada lakle haiba yai masigi mathakta IDP singbu masagi mayumda hanjil hannaba thaurang paikhalakpagi mahutta sangai festival pangthoknaba thaurang liba asi tasengna laibak thiba mani lamdam asida tholakliba irang asina maram oiraga relief camp singda chahi ani hena awaba kaya mayokna dun leiriba singi karimata khanbide haibasi lengakna paikhalakliba thabak asina mayek singna takli asigumba lengaki thaurang asi IDP singna yaba ngamloi amadi IDP sing asibu masagi mayumda hanjil hanba ngamdriba phawbadi sangai festival asi pangthokpa yaroi haiba wafam sing phongdok narakli IDP singna chathakhiba mass protest asida lamboi khongnang khong Langol Game Village Akam Patamadi Khabai Soina Chingba Mafam Singda Leriba Relief Camp Singda Park Sana Wakat Mifam Chathake Sangai Festival Pangthok Toribasi yes I understand tourism promote tawbani haba ikhangje adubu mayam na khangbiu tourism gi artha isi karino Manipur tourism promote tawba haibasi Manipur hariba leibasibu ing tap peace leba matamda tawgadaba thabakneba si ꯑꯩꯈꯣꯏꯒꯤ IDP ꯁꯤꯡꯁꯤꯕꯨ ꯅꯥꯀꯟꯗ ꯊꯝꯂꯒ IDP ꯁꯤꯡꯁꯤꯒꯤ ꯄꯨꯛꯅꯤꯡ ꯄꯦꯜꯍꯟꯅꯕꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ IDP ꯁꯤꯡꯅ ꯁꯥꯕ ꯄꯣꯠꯂꯝꯁꯤꯡ ꯒꯤꯐ ꯑꯣꯏꯅ ꯄꯤꯒꯅꯤ or yes food stall da free food stall ꯐꯝꯕ ꯈꯨꯗꯤꯡꯃꯛꯇ free of course ꯐꯝꯍꯟꯒꯅꯤ sumaina hairaga ikhoisu phagi ta haliba karigino khoisu phagi raba sumaina hairaga IDP singsibu apangba sibi ganu government ki maikai da gishu aikhoi gi aningba apamba se chap chana tawraba matungda Sangai Festival tawbiu tourism promote tawbiu aikhoi promote tawjege se hairaga lasinjege hauji ki leriba waroi sinje poroktana Sangai Festival sidi mathang chei tawsu yai Manipur government na IDP singi damakta lokaliba khongthang di karimata mayim kai da hanjanbagi wa di kaimta khanna bidraga ngasi aikhoi bu mafam sida Sangai Festival ne hena saungna lumna larukpa aikhoi gi chaiba mai sibudi aikhoi na chaiba khoi na nungai ta basidi moi myam na amta khanbidaba ngasi aikhoi na mafam sida lerakpada adu imati aikhoi awa haibadu mayok naiba adu sahi ani makhai hena akoin awabagi asok yamna mayok na ngai sida Sangai Festival na IDP sida hena lumna lawbi braba tampakta laibiri bi silinaw sina so akoi gidam tamateng pangduna ta sulai hanaki Sangai Festival na so hanna pangbiri haraga akoi na IDP sina janga leibu khungthang sida amhona sagat piyo aduki mati akoi wana laiba si obitana sarkar sina yengbiba miyeng se akoi aduki mati piante aduki mati nungai jate adana matam khode makta akoi bu free ohan view free moment ohan view Santi Propio, akoi isagi lamjingje Manipur parja ama oina akoi Manipur masa ama oina ngasi isagi lamdam sida isana
refugee amagumna hingi akoi aduki matik toli aduki matik wari akoi hoji akoi haifam khangdana hoji akoi wari bani akoi na wari ba se manipur praja punama tapak ta leiba chu ching da leiba chu samane hoji kari gumi amma ba akoi da thi ai ba to amata oidri bani aduna hoji sarkar na naphuda sason pai bani na akoi na budi kari budi gamogani akoi di relief camp da leja bani upai leja da bani ingoi kai tha dokna la bani iro isa punamak migi oi hora bani ipirong kasu leja bana ta bani na bangal leja de hak leja de yamna to na hingjara bani akoi di asigo matam asida sarkar na lepni na lepira bani na akoi di kari so upai leja da bani na mayamna praja mayamna manipur da laiba praja mayam sina amata oina sangai festival ase yengba lakbigano hai kano tobigano saru yabigano haina haijari Manipur Sangai Festival Pangthopa Yaning de Haidanangasi Lanjen Naduna Oinamgi Thambalmari College da Changja Phamlogduna Ladiba Internally Displaced Persons IDP Singna Wakat Khongjang Chingsin Kre Khongjang Asida National Highway Free Movement Implement NRC No Resettlement No Rest Haina Thaba Play card Singsu protesters Singna Season Akiba Aduda Manipur Sangai Festival Toba Yaning de Aikoi Yumda Hana Hanjin Hanbiu Haibane Chingba Kholau Kayasilauki Khongjang Aduda Saruk Yakiba IDP Zamana Fongdorakibada Lan Asina Maram Oiraga Asuk Kuiraba Matamasida Lengakna Isa Isagi Pongna from Iramdam Yum da Phauba Changhandana Relief Camp ta Lady Bani Sangai Haibasi Atopa Ate Mafam Singda Leite Haibasi Su Khangzai Adubu Haukiba Chahi Kharagi Mamangdagi Sangai Festival Asi Tauduna Lakpani Adubu Haujikti Irang Asi Loidribana IDPs Ekoi Isagi Yum da Phauba Changdribanina Masigi Tanja Asida Government na Thawoinana Yam Kraba Senpham Kaya Ama Kaithokduna Sangai Festival Pangthoknaba Tauribasi IDP Singna Sunga Yaning de Haiduna Aikoi Mitei Singi Yamna Chaurba Ningol Chakoba Phauba Lan Asi Loidriba Phauba Chakokdana Ladibani Masida Lengakna Tauge Matagum Sangai Festival Namduna Taubasi Yaning de Haiki IDP Singi Oinadi Lupa Lak Ahumna Yum Sao Lising Humdra Mangana Yum Atek Bas Himzil Lu Hairaga Manipur Sangai Festival Gi Oinadi Achoba Senfam Crore Kaya Chading Tauba PR Lengak Yaning de Haiduna Kwakta Sericulture Prefabricated House Ki IDP Singna Fongdorakli Haujik Iram da Masida Tangdu Leitaba Leitana Leiringai Amadi Masagi Mayum Makai Sing Thokliba Lan Asina Maram Oiraga Mai Thado Pikraba Praja Kaya Ama Relief Camp Singda Changja Phamlauduna Leiringai Chedagasida President Rulgi Lenga Asina Ngasidagi Sangai Festival Haudokliba Asigi Mayokta Yaning Daba Fongdoktuna Relief Camp Kayadagi Internally Displaced Persons IDP Kaya Ama Tholaktuna Wakan Mifam Phamnakre Wakan Mifam Asigi Saruk Ama Oina Churachandpurdagi Lanjen Naraktuna Kwakta Gi Sericulture Prefabricated House da Churachandpur Maite United Committee CMUC na Luchingduna Mafam Asida Changja Phamlauriba IDP Singapuna Prefabricated House Asigi Gate da Ngasi Ayuktagi Hauba Wakat Mifam Phamkre Wakat Mifam Asiga Mari Lainana CMUC gi General Secretary Ningthauzam Ramesh na Fongdokhibada Ngasi Phamliba Wakat Mifam Asi Sangai Kanba Natraga Kandabaga Hiram Amata da Mari Lainade Wakat Mifam Asidi Leiriba PR Lengak Asina Manipurda Hauzik Oiriba Phibam Amadi IDP Singbu Karisu Leitana Khanbagi Mawongda Sangai Festival Pangthokpa Asi Yaning de Haiduna Utpani Hauzik Manipur ge National Highway Singda Community Khudingmak Free Movement Leihanba Ngamdri Amadi Kachin Koyada Leiramba IDP Sing Asi Tangkak Ahum Thokna December 2025 Phawbada Masa Masagi Mayumda Hanjin Hangani Haiba Dusu Maming Khaktagi Oikraba Mamingi Khara Changhanba Nattana Haikiba Wa Adu Thabakta Onthokpa Ngamdri Popular Government Leiringaida Lakthokiba Special Assistance ke Senfam Hauzik Phawba First Phase ke Senfam Yumthong Suna Piba Ngamdri Amadi Angang Singi Lairik Tambagi Oinasu Mission Vajsaliyada Applied Tahonjabrasu Karigumba Amata Thabakta Onthoktre Mang Takraba Yum Kai Sanabagi Damak Popular Government na Kacha Semi Kacha
सेमी पक्का अमसुंग पक्का हाउस की ओइना लुपा लाख मंगा लाख तरेट लाख तरा ओइरंबदगी मतमगा चुनदे यामंदे हाइरिंगै पीआर लेंगाकना लुपा लाख अहुमना युम साव लिसिंग हुमद्रा मंगाना युम सेमजिलु हाइबसिदी आईडीपी सिंगबु करिसु लैतना खनबगा चप मानै संगाई फेस्टिवल गी दमक्तदी लुपा करोड़ कया अमा थादबा ngamlaga आईडीपी सिंगी रीसेटलमेंट अमसुंग वेलफेयर पैसा लेतबा कया असि येंगलुरगा सरकारना पांगथोकलिबा संगाई फेस्टिवल असि सुंया यानिंगदे हाइबा वाफम सिंग फोंगदोकनखि हयेंदगी पांगथोकपा हौगदौरिबा मणिपुर संगाई फेस्टिवल के कर्टेन रेजर की थौरम ngasi संगाई की पोकनफम ओरिबा कैबुल लमजाउदा पांगथोखरे थौरमदुदा एसपी विष्णुपुरती ए शंकरदेव एडीएम विष्णुपुरती उपेंद्रो 8 बटालियन सीआरपीएफ के कमांडेंट अमदी मकोक थोंबा ऑफिशियल सिंह सुसरुक याखी थौरमदु हौद्रिंगैदा चांदपुर ग्राउंड की हौरगा कैबुल मखा लेकाई ग्राउंड फाउबा इमा सिंगी ओइबा संगाई रनमसु एसपी विष्णुपुरती ए शंकरदेवना लमथादुना चेलकलबा मतुंगदा कैबुल लमजाउ मखा लेकाई ग्राउंड लमथुंगफम ओइकी लोइनना कर्टेन रेजर के थौरमदुदा सरुक याखी थौरमगा मरी लेनना पूजा एलांगबमना फोंदोखिबदा कुमजा लिसिंग अमगा चमापल यांखै अदुवाइदा मुतखरे हाइना खनरुरबा मालेमगी अतै मफमदा फंगदबा संगाई असि खरा अमुक थेंगनबदगी मधु फॉरेस्ट डिपार्टमेंट नतना कैबुल लमजाउगी प्रजा मियामना यामना कन्ना ngak sendana honabadagi ngasidi sangai gi masing asi chaniga yankhairom yobangam masigi damak lamdam sigi मियाम मसी थगत निगाई नी अमदी मखाताना संगाई ngak senba kanminnaba mathau tari मालेमगी अतै मफमदा संगाई असि फंगदबा अदुगा मालेमगी अतै मफमदा फंगदबा अताउबा फुमदी असिदा लैरिबा मालेमगी अतै मफमदा लैतबा तांगलबा संगाई असि लैबना कैबुल लमजाउ असि ममिंग चटपा टूरिस्ट स्पॉट अमसु ओरिबनी मसी मालेमदा अखोइबु सक्ता किबा संगाई कनबगा लोइनना हेना चौखटनबा होनरगदी लमदम सिगी सेनमिट लोन फगत हनबंगमगनी संगाई असि कैबुलदगी हौरकपा ओइबना संगाई फेस्टिवल असि लाकदोरिबा चही सिंगददी कैबुलदगी हौदोकनबा टूरिज्म डिपार्टमेंट दा हाइजरगनी हाइखी ngasi कर्टेन रेजर की थौरम अदुदा संगाई की सक्तम ममांगदा मैरा चुखतुना मियामगा पुन्ना ताइबंग सेंबीबा मपुगी मफमदा खुरुमलबा मतुंगदा नाट की जगोई इसै कया अमदी कॉस्ट्यूम अमदी फैशन डिजाइनर टेक्सटाइल शो अमसु उतखी थौरम पांगथोकपदा मपान लमदमदगी राइटर्स ऑथर्स आर्टिस्ट मैम लाए अदो आइना कैबुल लमजाउ नेशनल पार्क पुबदा मोय आमना हरावे हाबदी साइना यूनिक ओइबा मफम से हाना खंगमदे मणिपुर से मोयना आयाम बकांददी मणिपुर से लाकप किजे लॉ एंड ऑर्डर सिचुएशन फत्ते खोते हाबगी किजरमबदो लाअकांददी मयाम यामना अखोई प्रजा सिंह मणिपुर की प्रजा सिंह दी यामना हॉस्पिटेबल ओइ अनौबा गेस्ट लापकांदा याम फजना ट्रीट तोबी खोलेना यामना appreciation show तौरे अदो अखोइगी सिगी मी अतोपा लमदमदगी लाकपदा appreciation तो show तौबीबा मोइगी फनबा होनबीबा हाबसी यामना मरुने अखोइना मयाम गेस्ट पु फजना तौबिरगदी मी हंजन हंजनसु लाकनिंगनी अदुगा मी अतोपसु पुरगा लाकनिंगनी अदुगी अखोइगी स्टेट की टूरिज्म चौखटपा हाइसे अखोइ मयामगी हेना लाइवलीहुड सु जेनरेट तौरक्तैनी मयामगी पैसा हेना थोपो ओरक्तैनी अदुगी यामना मरुइ बनिना अखोइगी मणिपुर की टूरिज्म पोटेंशियल से यामना लैबनिना अखोइना सिगी से मांगहन लोइदबनी अखोइ पुन्ना होनमिनरगा अखोइगी इनकम सु जेनरेट तौबा इकोनॉमी सु रिवाइव तौबा दा अखोइ टूरिज्म ना यामना मरु ओइबा रोल अमा लौखटकदौरिबनिना अखोइ मयाम पुन्ना होनमिनरगा शांतिपुरागा अखोइ टूरिज्म से हेना डेवलप तौमिनसी ना हाइरगा सिगी मतंगदा लोइसिनजरगे कयागी मरक्ता हयेंगदगी हौगदौरिबा मणिपुर संगाई फेस्टिवल 2025 की ओपनिंग सेरेमनी पांगथोकनबगी दमकता हप्ता कांगजीबुंगदा लेबा भाग्यचंद्र ओपन एयर थिएटर बोटा सेम साबा लोइख्रे मसीगा इरोइनना मणिपुर पुलिस डिपार्टमेंट ना असोय अंगाम थोकतनबा कन्ना सेनबगी सक्तम सु उबा फंगली
Hayeng Hogdokpa Numita Jawaharlal Nehru Manipur Dance Academy gi Mahiroi Singna Utkadaba performance su rehearsal tawkhre Lakliba November kuntra phawba numitara chupna pangthokadaba Manipur Sangai Festival asida Bhaiga Chandra Open Air Theatre da makhal kayagi thoram pareng sing pangthokpada natana Khuman Lampak Sports Complex da Indigenous and Adventure Sports Program Ibo Yaima Sumang Lila Sanglenda Sumang Lila amadi Loktak Pata Traditional Fishing Performance na chingba thoram kaya su pangthokadari Rashtriya Swayamsevak Sangh RSS के चीफ डॉक्टर मोहन भगवत ngasi numit humni gi Manipur khongcheta Imphal thunglakre Imphal da pangthokhiba thoram amada mahakna hai RSS na matam pumbada lebak asibu hena chaukhatnabagi damakta hotnaduna lakpada nattana Manipur gi irang asigi waroi sinama puraktuna tangdu leitaba fibamda hanjin hananabasu kan honari RSS na lebak asigi damakta Lauriba Thaudang Asigumna Lobangamba Atop Organization Amata Leitri RSS na Kaidaunungda Masagi Mingchat ki Damak Tabak Taude Manipur gi Natamadi Chanabi Ashuki Matik Singtha Ningaini Tongan ba Tabak Thoram Singi Tongan ba Nat ki Fizol Leizabaga Loinana Lamdam Masigi Miyamna Masagi Lol Chaukhat Naba Honariba Asi He Namapangal Kankhat Hanba Mathautai Manipur da Thokliba Irang Asi Loishinduna Mahausagi Fibamda Hanjin Hange Hairabadi, Aikoi Kara Khangba Tai, Amadi Aikoi Punna, Honamina Duna, Afaba Kunai, Ama Semnaba, Honaba Matau Tai, Tabak Kuding Magda, Lengaki Yaka, Yangbagi Mahuta, Lamda Masigi, Miyam Nasu, Masamasagi Taudang, Lobasu Yamna Maru Oi Haiki. With innovation in learning, world-class facilities, and caring mentors, UNACO School empower young minds to think, explore, and excel. From creativity to confidence, we nurture every child to discover their best self. UNACO Schools, empowering minds, inspiring futures. Registration is now open. Don't wait. Secure your seat for a brighter tomorrow. Join UNACO School, visit our campus, or register online. Break Matung Taramok Cherry. Kunaya Sigi Yumban Labida, Pataba Mayai Kabani Shakaya Sazanabana, Nupi Singbu, Orpi Nebibata Natana, Hatok Pibana Chingba, Todokaya, Itatatana Tolak Libasi, Tok Tananaba, Ekoigi, Kunaigi Amadi, Yumban Longi Lamda, Miyam Nehena, Kangnaba Honaba Matau Tarakli Haina, Peace Committee Kanglepak Manipur, PCKM Advisor RK Sanaya Manafungdorakli, Wafamasi Ngasi PCKM President KH Rajesh Amadi, Ate Thomi Singh Yauna, Kumbi Setupur Mamanglikhaida, Thasiki Tang Mapalda, Laibak Thiba Thodok Amada, Nupa Mayumda, Thori Yanduna Lekidrabi, Soibam Ningol, Moirang Them Ongbi Ichan Atopaming, Amushana Chahi Kunmarigi, Mapamda, Leihoriba, Mapamda Leihoriba Apikpa, Angang Nupa Macha Ani Amadi, Imung Manungda PCKM na, Angamba Selgi Tengbang, Kusinabaga Loinana, Imung Manungi Awabada Saruk Yaraduna, Mahagna Haikibani, Mahagna Makatana Haikibada, Asigumba, Yamna Tamtiba, Tokhan Ningdaba, Todok Sing Asi, Matungda Amukhana, Toktanaba, Lamdamasigi Oina, Maikeda, Iho Masagatpa, Nupa Amade Nupi Kunai Animak, Punna Wari Sanaduna Wakal Taminaba Matautai Haiki, Nakalamaramda, PCKM President KH Rajesh na Haikibada, Lakliba Tangkuni Thoi. Da Pangthoka Doriba, Amushanagi, Lana Thoramasida Mateng, Oinanaba Amadi, Leihoriba Angang Anigi, Tungi Punsirolgi, Kanduna, PKCM na JAC da Angamba Mateng Karapi Balak Panihaki, Panbayai Majudi, Soibam Ningol Amusana, Asi Mahaki Mapuroiba, M. Naucha, Chahi Kuntra Taret, Kumbi Setupur Mamanglekai, the Labagi Yumda, Yamna Chingnaningai, Oiba Mowongda, Tori Yanduna, Tasikitang Mapalda, Siduna Ledam Kibani. Thodok Aduna Maram Oidaga, Mahaki Mapuroiba, M. Naucha, Police na, Pagat Kibasu Lekrabani.
Cooperative asina Chowkhat Labadi Manipur gi Senmit Lon Phagat Hanbangam Gani Haina Institute of Cooperative Management Imphal Director Dr. K.H. Ramanando Bina Phungdorakli Wafamasi Cooperative as Vehicles for Atmanirbhar Bharat Highway Hiramda Thasigi Tangtara Maridagi Hauduna Chayol Amachupna Tongan Mamafam the Chatarakiba Humpudrani Thoi Suba All India Cooperative Week Celebration Ngasilam Phil Patalaiba Institute of Cooperative Management Imphal Campus the Pangthokiba Loishinbagi Thoram Aduga Mari Lainana Paumi Singa Unaba Amada Mahakna Phongdokibani Mahakna Makha Taraduna Cooperative Chowkhat Halaba Matamdata Manipur gi Senmit Lolasi Phagat Hanbangam Gani Amadi Manipurasi Wata Padaba Lamdam Ama Haibadu Ohenbayai Masida Natana Miyamgi Hingnabagi Lambi Piba Ngamgani Haibagi Tazabasulai Loinana rural area Sibu Chowkhat Hanbada Cooperative Asisu Yamnamaru Oiribani Amadi Miyamgi Oiba Senmit Lol Phagat Hanba Nomanatraga Nomadi Cooperative Asina Chawna Mateng Panglagani Adubo Cooperative Asi Atay State Singa Yengnaruba Matamda Manipurna Fibam Khara Sothana Lady Haibayai Maramaduna Cooperative Asibu Chowkhat Hananaba Honabada Miyam Nasu Sogapiyu Haina Sufungdoki Amaromda Manipur Lengaki Department of Corporation Amadi Manipur State Cooperative Union ga Kusam Naduna Lamphel Patalaiba Institute of Cooperative Management Imphal Campus da Pangthokiba Humpudrani Thoi Suba All India Cooperative Week Loishinbagi Thoram Aduda Central Agricultural University Lamphel Patki Dean of Food Technology Dr. N.G. Iboyaima Cooperative Societies Government of Manipur gi Registrar Waikhom Ibohol Singh Manipur State Cooperative Union Lamphel gi President L. Tom Pisak Anand Gujarat ki Board of Member Zina Posangbam Manipur State Cooperative Bank Limited Imphal gi President P. Ranjit Manipur Women's Cooperative Bank Limited Imphal gi Chairperson K. Manurama Imphal Urban Cooperative Bank Limited Imphal gi President Yumnam Kumar Manipur State Cooperative Union Lamphel gi Managing Body gi Member S.H. Hemant Amadi Institute of Cooperative Management Imphal gi Director Dr. K.H. Ramanando Binasu Maru Oiba Mithung Len Singh Oina Saruk Yaki Ngasigi Thoramadu Manung Channa Cooperative ka Mari Lainana Tongan ba award fanglaba miyoi kayada Manamathum Singh Yentoktuna Ikai Khumnabasu Utki Institute sing government department sing lady sing dain hajing ning bati makoi se maximum support PC aduga cooperative tauba kangbu su pungning changna thawai yauna with dedication transparency ya maru oi aduna stakeholder khuding magna haiba sing se niyom sing cooperative principle se chalakanda cooperative soidana chawhalakani aduga chawkhatabusi ade manipur ko inati manipur se aduk chenmi londa aduk imati ware jat bijat ki irang leibanina Jat Kinabagi Irang, Mamang Sahini, Tokre, Aduna, socio-economic, I hijack collapse story. Adu Regati, the only way through which we can come out of this situation is self-help group and the cooperative movement. Imphal East ke Khundrakpam Assembly Constituency ke Manung Chanba Pangai the Labor Sainik School Imphal ge Class 12 Tamliba Mahiroi Singh ge Passing Out Parade ki Thoram ngasi School lasi ge Parade Ground da Pangthokre Passing Out Parade ki Thoram asi da 57 Mounted Division ge GOC Major General SS Kartikiana Athoiba Mithung oina saruk yakhi Thoram gi mapung oiba sarukta School lasi ge tongan ba contingent singna Mars Pass chatkibaga loinana Major General SS Kartikiana salute okay Salute Okpa Loiraba Matungda Athoiba Mithung Oikiba Major General SS Kartikeyana Mahiroi Singda Prize Kayasu Yenthoki Masida Natana Thoramasigi Khodong Chaba Lauduna School Asigi Arjun Singh Holder LBA gi 83 Suba Mifama Masu Pangthoki Phaubai mai thaba haibasi miyoi bata chathaba khwaidagi chawba singnaba amani asigumba thawong asi khwaidagi tauheidaba thabak amani kum amagi chananaba yamna wana honaduna law khawraba labukta paiduna thamba phaubai mai thariba sing mari lenaba singna pharaga cherak pifam thoki haina like minded group LMG Manipur gi secretary Ojit Sorok haibam na phangdokre wafamasi haukiba November gi tang tara taret ke numidangda sakhangdaba singna phaubai mai thadok pirambadagi awafamda tariba chahi humpudra surabi mapuroba lekhidraba namram ningol kayen pabam Ongbi Khomegi
mafamda lupa lising taragi mateng pang bachat pagi khongchat amada mahakna phongdokhibani ngasigi tengbang khongchat aduda group asigi advisory board member Sobita Mongjamna luchingkhi khongchat aduda group asigi secretary Ajit Sorokhaibam publicity secretary Rakesh Naurem treasurer Kunjeswar Mangsatabam assistant secretary Surendra Ningomba amadi Surjit Ngangom PK Huidrom ba Boinau Maibam Sanat Tomban Chingba Maru Eba member Kana Sergyaki Pobay May Tadok Pirambadagi Awa Pamda Tahorabi Kayan Paibam Khomei Lairen Sazik Awang Lekaida Poglak Chaurak Laga Kumbongda Mayum Panbani Mahaki Pogna from Lairen Sajikta Leiba Mioy Amadagi Low Marak Amachahi Kungi Mamangdagi Loksal Oina Uduna Lakibani Nomagi Suza Nomjaraga Hingliba Mapuroi Basu Kaina Krabi Ahal Oirabi Ima Asina Mahaki Lofam the Paiduna Tamlamba Pobay May Tadok Pirambadagi Tamoy Sokna Kaplaga Paudambagi video ama social media da viral Oirakpadagi like minded group LMZG Mihut Kangbu Amana Lupalising Taragi Tengbang Asi Pangkibani Tengbang Kongchet Aduga Mari Lenana group Asigi Secretary Ajit Sorokhaibam Namakata na Pungdo Kibada Chahi Kharagi Mamangdagi Pobay May Tadok Lambagi Togdok Asi Thorakli LMG Nasu Asigumba Togdok Asida Awaba Tahorba Singda Leptana Mateng Su Pangduna Lakli Lebak Miam da LMG na Apil Tauzaning Badi Aikoi Mioi Bagi Marakta Asigumba Tauhaidaba Pataba Tabak Asida Tawai Yauba Kaya Thorakli Hairaduna Aikoi Isa Isagi Lofam da Paiduna Tamliba Pobay Sing Ngak Senbo Oina Ahing Yarek Piu Haina Apil Tauki Manipur State Commission for Women Amadi Women's Cell Sri Sri Gaur Gobind Girls College na Sinduna Legal Rights of Women Haiba Hiramda Nomagi Oiba Awareness Program amangasi Sri Sri Gaur Gobind Girls College Khuragi Multipurpose Hall Pangthokre Thauramadu Manipur State Commission for Women gi Chairperson Thumlip Tingning Pham Monsang Sri Sri Gaur Gobind Girls College ki Principal Dr. K Jabosakhi Manipur State Commission for Women Gi member Laurembam Dayapati Devi T Chon Singh Koireng Amadi SK Sophia Moyon member secretary W Phajatombi Devi Sri Sri Gaur Gobind Girls College Ki vice principal Dr. H Anita Amadi Sri Sri Gaur Gobind Girls College Women's Cell Gi convener Dr. S Nilimana Maru Oiba Mithunglen Singone Saruk Yakhi Ziri News Network JNN ge Kunma Thoirak Suba Mapokumun Tharam Ziri News Network Committee JNN Sina Sindana Ziri Bamgi Babu Parada Leiba JNN Conference Hall Mapung Phana Pangthokre Thauramadu Ziri News Network Committee JNNC ge President Seram Herajit Singh Manipuri Youth Front Assam MYFA ge President TH Bruzen Singh Apunba Ziri Bam Maira Pai B AJMP ge President S Sushila Devi Amadi Women Association for Socio-Economic Development was said ki President N Nivarani Devi na President members oina Saruk Yadana Thauram Pangthoki JNN gi anchor oirambi Laikhidrabi Yumkhai Bam Surmilagi Mafamda Ikai Khumnaba Utuna silence observance tauki Ziri News Network ki founder M Romeo Singh na welcome address kam ki not piki Mahakna Haikibada Manipur State Asida Media na Lauriba role amade Media na Tauzariba Mathauda Hena Marik Chumna Khanglaba CSOs Singna Hena Chaukhatpa Amadi Afaba Lamdam Ama Sembada Hena Khumang Chauksingani Haiki CSOs Singna Karamna Media Singa Afaba Mari Thamgani Amadi Loinagani Haiba Awareness Piba Sumathautai Hairaduna CH Chaukhatpa Amadi Honglakliba Malemgi Khongchet Asida CSO Singnasu Hanagi Ariba Thabak Thauram Singh Afaba Achumba Romda Semdoktuna Hena Afaba Khongthang Thangba Matam Oire Haiba Wafam Su Phongdokhi Thauramgi Makha Tarakpada Jiri Bamgi Amatangairba News Channel JNN gi anchor Oirambi Laikhidrabi Yumkhai Bam Surmilagi Machanupi Y Langlenda Khudol Pot Amadi Sale Oina Lupa Lising Ahumsu P Kilonena CSOs JNN gi staff Singda Khudol Piduna Ikai Khumnaki Invitees Amadi President Members Singna JNN na Miyam gi Tauriba Thabakbu Thagat ki amasung Tungkoina Miyam gi Seba Taubo Oresanu Haina Phongdokhi Matungda Gulam Cha Children Home Pachauda Chatuna T-shirt exercise khata pen pencil na chingba potlam sing khudol tamke
Delhi Association of Manipur Muslim Students New Delhi DAMS ki founding president Oiramba Irong Chesaba Mayai Lekaidagi Alhas Muhammad Habibur Rahman Manung Matam Chadana ngasi lekhidre mahakna lekhidaba asida DAMS amadi Pangal Khunaina Nungaitaba amadi awaba phungdorakli mahakna DAMS ki thaupuba ama oina amadi Pangal Khunai gi damakta honna biramba amadi utpiramba wakhalon amadi DAMS pu organization ama oina linkhatpada achoba thaudang lauduna mamai chumbiramba amasung tungi lambi kaya yatpirambabu ningsingduna ikai khumnaba utpaga loinana DAMS na lekhidrabagi imung manungi awabada su saruk yarakli Kangpokpi district ke Pongmalda leiba St Vincent School gi annual day pangthokre annual day celebration aduda JEO Kangpokpi Joshi Haukip OC Kangpokpi Henmin Thang kip genamadi Dr Elizabeth Baitena maru oiba mithunglen singone sarugya khi tongan ba lenga ki loisang sing official sing school asigi mahiroi amadi parents sing su sarugya ki ba thoramaduda JEO Kangpokpi Joshni Haukip na school asigi mahiroi sing gi pokning thogat laduna wakhal lausing oigadaba wafam kaya phongdokhi Thauranga mari leinana tongan ba competitive exam sing amadi school asigi SSLC 2025 ki topper Lensensan Lobumda Manamathum Yanthoki Howzik Sanabagi Pau Ngasigi Sanabagi Pauda Manipur University Sports Committee ge mi makhada Manipur College na yumbu oraga chatliba tha asigi tara Nepal dagi hauduna chatharakhiba Haubam Tomba Memorial Manipur University Inter College Men's amadi Haubam Anandi Memorial Manipur University Inter College Women's Basketball Tournament ngasi loisin khre tournament asiga mari leinana donor oiriba Jadav Chandra Haubamna Phongdokhibada Manipurda leiriba basketball masana asibo pamjana sanariba singbu pokning thaugatuna toina practical gi masana pangthokpa mathau tai maru oina India gi oina Manipur masana asida khwaidai nemba sanaroi kaya oiragasu masana asida hena mangsil thaba ngamba state ama oihannaba state association gi khongthang ama lokhatpa mathau tarakli haiki ngasi loisin khiba tournament asida Manipur University gi KP College na maithiba piduna Nupa Kanglup ki winner oiki Nupi Kanglup ki match ta Manipur University na MIT bu maithiba piduna winner oiki tournament asi loisin bagi thoramda donor Jadav Chandra Hauba Manipur College ki principal professor Aribam Devdas na athoba methunglen sing oiduna winner amadi runner da trophy amadi chamlaba khudol pot sing pikhi Masimadi akoy yamna luba akoy gi position ni kaino abda akoyna san game ama sananinge hairaga so aigi isagi sahau phibam aigi structure akoy haina singbaga akoy yamna mari leinaba game marina basketball se ana matang si yoropadadi akoy samsamna akoy sananinge na sanabagi natabada aiga karamba game ga sanagadage haiba aduga maroina akoy gi game jibu sapana na state sida mapung ba thodang lobiriba ko state ki basketball association na so akoi gi angang singje yam han taw ma sang natraga di akoi ngasai gi se moina yam mai pang na natraga thawai yaw da ba ngaki nate aduga ngasai gi mapan gi akoi gi player singa akoi gi leiriba height chiga sana da bana maram wer kanda maduna ninghan na ba natraga performance maduna handara koi maram ne na khali aduna aina tasena appeal tawjani basi akoi gi state ki basketball association na akoi gi sanariba game jiga koi chanaga dawba angang oringai dagi akoi player sing se han tawba ado grassroots level dagi tongan ba game na singba tawbagi yam na thok tai na lobje Purnima University amadi University of Rajasthan anina kusam nadina thasigi tang kunmari dagi hauraga December gi tang manga phawba Rajasthan gi
7 cities da Chathagadaba Manga Suba Khelo India University Games 2024-2025 da Manipur University ko ina player kuntaruk na saruk yaragani haina Manipur University ki Sports Assistant Director Dr. CH Pradeep na phongdorakle wafam asi ngasi Manipur University dagi thadораkiba warol amada mahakna phongdokribani mahakna makha taraduna Manga Suba Khelo India University Game 2024-2025 asida Manipur University ki oina saruk yagadaba nupa kanglup ki sanaroida Tarahumdoi amadi nupi kanglup ki sanaroida Tarahumdoi punna sanaroi kuntarukni Hai riba games asida boxing, cycling, judo amadi fencing na chingba tongan ba event sing pangthokani loina na game asibu saruk yagadaba Manipur University ki sanaroi kuntarukna chatkadoriba khongchat asida Mayai Lambi College ki Assistant Professor Dr. Dineshwar Ilangbamna University Contingent Manager UCM oina saruk yagani haiki 5 Khelo India University Game 2024-25 की Manipur University के वाला कंटेस्टेंट 26 ना पार्टिसिपेट करवनी नुपा ग्राउंड दोई नुपी की ग्राउंड दोई मसीदा यावरी इवेंट सिंगी बॉक्सिंग वेटलिफ्टिंग judo fencing cycling wrestling athletics tennis and badminton सिंगी मसी यूसे मोइना Dr. Dineshwar Ilangbam Assistant Professor Mayai Lambi College ना यूसे मोइना सकनी अदुगा अतोपा ऑफिशियल सिंगा B. Suja Sharma Regional College, Dr. Roman KP College, A. Dhanapayari, E.S. Paul, L. Gokul Sharma, Department of Sports, Makoina Officer in the Sakani, Masigi, Equina Sakadu active Oina, my partner, Yaw Lakadaba, Eventing Yauri, Ibc, Kamdari. CRPF की बगरामरी सुबह बटालियन ना खेलो इंडिया स्कीम की मखादा सिंधुना कांगपोपी डिस्ट्रिक्ट क्रिकेट टूर्नामेंट हौदोखरे टीम तरा निथोइना सरुक यागदबा टूर्नामेंट असिगे हौदोकपगी थौरमदा DC कांगपोपी DIG CRPF कांगपोपी SP कांगपोपी अमदी CRPF के मगरामरी सुबह बटालियन के ऑफिशियल कयासु सरुक याखी नाथ की ओइबा जगोय इसैगा लोइना हौदोखिबा टूर्नामेंट असिगी अहानबा मैचटा 4000 टीमना दामदई टीमबो रन कुंठा हुमदोइदा माइथिबा पीखी लोइसिलकपदा मरुअबा पाउ अमुक हना संगाई फेस्टिवल पांगथोपा मतंग चादरी पांगथोपा यारोय हाइना वाकमनि फमफमख्रे हप्ता कांगजेबोंगदा थोमजिननबा होनबदा सिक्योरिटी पर्सनल सिंगा अखनबा मोंगदा मुकनख्रे मणिपुर पुलिस की IGP थेमथिंग असांगबाना राज्य सभा MP के रेजिडेंशियल कंपाउंड चंगलक्तुना काहेनबा थवोंग चथकी हाइबगी मो मायोक्ता पुलिस ऑफिसर असिबो सस्पेंड तौनबा MP ऑफिसना गवर्नर के थाखरे IDP सिंगना खोंजंग संगसिलिंगाई खेरक्ता हयेंगदगी हौना पांगथोकदौरिबा मणिपुर संगाई फेस्टिवल 2025 की कर्टेन रेजर की थौरम संगाई की पोंगनबा मोरिबा केबल लमजाउदा पांगथोखरे अमदी मणिपुर थोकी बेरांग असी लोइसिनबदा लेंगाक खक्ता नतना मियामगिसु अचौब थौदांग लई हाइना नुमित हुमनेगी मणिपुर खोंगचत्ता ngasi इम्फाल थुंगलखिबा RSS की चीफ डॉक्टर मोहन भागवत ना फुंगदख्रे ngasi gi oinadi ISCOM news na pizza ba manipuri paw matang asida loishinjari meng tabirba singbo amuka hana khurumjari